머쉬룸네바. 그리고 상하 아무도 야우드비다. 아이도 윰다가 레리 그 메이테 행상 얌 자자가담네. 마야기 빠마기 마뚱이나 자자브니 거면 점점바. ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥ ꯉꯥ ꯑꯃꯠꯇ ꯅꯠꯇꯦ ꯉꯁꯤ ꯊꯔꯁꯗꯦ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯩꯁꯦ ꯄꯤꯌꯣꯔ ꯕꯦꯖ ꯑꯣꯏꯌꯦꯕꯀꯣ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇꯗꯤ ꯑꯝꯇ ꯆꯥꯖꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯟꯆꯨꯔꯤꯌꯟꯅꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯒ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯑꯣꯏꯗꯣꯏꯅꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯊꯣꯡꯖꯔ ꯆꯥꯕ ꯑꯇꯩ ꯃꯌꯥꯝ ꯆꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯁꯦ ꯑꯩ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯩ ꯆꯪꯉ ꯌꯦꯡꯕꯗ ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯩ ꯆꯪꯉꯒꯅ ꯑꯃꯨꯛ ꯀꯃꯦꯟꯁꯦ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯀꯃꯦꯟ ꯍꯟꯕꯤꯔꯛꯇꯦꯅ ꯋꯥꯔꯧꯕꯤꯒꯅꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯈꯔ ꯊꯣꯛꯇꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩ ꯑꯃꯨꯛ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯨꯅꯤ ꯂꯩꯃꯒ ꯆꯟꯗ꯭ꯔꯥꯒꯤ ꯑꯦꯀꯥꯎꯟ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯃꯌꯥꯝ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯌꯥꯝꯅ ꯕꯦꯁ ꯄ꯭ꯔꯥꯏꯁꯇ ꯄꯤꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯄꯥꯝꯃꯒꯅ ꯑꯣꯔꯗꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛꯀꯦ ꯑꯁꯤ ꯆꯥꯅꯤꯡꯉꯦ ꯁꯤꯁꯦ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯃꯟꯆꯨꯔꯤꯌꯟ ꯀꯩꯅꯣꯗꯒ ꯐꯥꯁ ꯐꯨꯗꯇꯒ ꯔꯦꯁꯇꯨꯔꯥꯟꯗꯒ ꯆꯥꯕꯗꯤ ꯆꯥꯛꯀꯗꯤ ꯆꯥꯗꯕꯅꯦ ꯑꯗꯣ ꯆꯥꯔꯒꯦ ꯁꯤ ꯃꯁꯔꯨꯝꯅꯦꯕ ꯍꯥꯎꯋꯦ 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 ꯍꯥꯊꯤꯅ ꯍꯥꯎꯋꯦ ꯁꯤꯕꯨ ꯍꯥꯎꯋꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕ ꯀꯥꯡꯕꯨꯈꯩꯗꯤ ꯁꯤ ꯃꯟꯆꯨꯔꯤꯌꯟꯁꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯅꯤ चिकन चिल्ली की टाइप तौई प्रोसेस से हावे ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝ ꯆꯥꯔꯤꯀꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯕ ꯋꯥꯅꯤꯗ ꯃꯁꯔꯨꯝꯗꯤ ꯁꯨꯃꯥꯏꯅ ꯆꯥꯕ ꯐꯩꯅꯦ
Mixed best. Lâu mình cười coi. Alright. ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯖꯕꯅꯤꯀꯣ ꯃꯌꯥꯝ ꯏꯆꯝ ꯆꯝꯕ ꯁꯥ ꯉꯥ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯑꯩꯗꯣ ꯌꯨꯝꯗꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯤꯟꯖꯥꯡ ꯌꯥꯝ ꯆꯥꯖꯒꯗꯕꯅꯦ ꯑꯗꯣ ꯁꯤ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯐꯪ ꯑꯐꯪꯕ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ 하자. Manchurian thì nào phải như thế? Thì sao? ꯃꯣꯔꯣꯛꯁꯤꯗꯤ ꯄꯥꯜꯂꯛꯑꯦ ꯃꯣꯔꯣꯛꯁꯤꯗꯤ Manchurian ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯃꯤꯛꯁ ꯚꯦꯖꯇꯤ ꯑꯗꯨꯝ ꯆꯥ ꯂꯩꯔꯕꯅꯤꯅ ꯃꯍꯥꯎꯁꯦ ꯀꯩꯁꯨ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯨꯡ ꯃꯁꯔꯨꯝꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥ ꯇꯥꯕꯅꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯝꯅ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯀꯃꯦꯟ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ